Kuki Students Organization KSO na Manipur gi Security Advisor Kuldeep Singha khudakta resign taunaba demand Toukhre. Kuldeep Singh gi mathakta hojik Kuki Singna su sauba horakle karigino haiba maramdu Khangminnashi. Kuki Student Organization KSO na Manipur gi Security Advisor Kuldeep Singh khudakta resign taunaba demand Toukhre. Ngarang Chief Minister Secretariat hold the pangthokpa pau gi mifam amada Security Advisor Kuldeep Singhana paumi singga unabada phongdokkiba wafam gi matung inna Ningthina train torba Kuki militant samapan rom Myanmar dagi Manipur da changlaktuna miyoi kuntra rom na saba group khaidoktuna mafam kaya dagi landana bagi thorang tore haina phongdokkiba wafam adu KSO na yaningdaba phongdorakli social media platform da asigumba baseless propaganda amadi fake letters sandoktuna Kuki jo community bu masak thinaba honabani Kuki community bu ngakpi senbiba ngamdaba security advisor khudakta pham thadokadabani haina su demand torakli. Yai Komba News na asumna update torakli. Latest news. Sakhangdaba singna tha asigi taramathoida MU complex manungda leiba Bank of Baroda gi sana thamba locker lut Toukhre hairi. Thogdok asiga mari leinana Bank of Baroda MU branch ki official singna Singzamai police station da wakalakre hairi. Kwakaital 360 gi update amatang mayang gi mapam da paudom jaromge nomai maru gi paukhum nomai maru na hangani Amit Shah. India ga Pakistan gi marakta leiriba line of control LOC da nongmai kapsil laklabadi madugi paukhum oina nongmai maru na hangani haina phongdokhre. Home Minister gi thongna pharba wafam ase Myanmar rom da gi ain kaina changsilaktuna Manipur rom da nongmai kapsil lakliba sing asida so hairam labadi Manipur gi praja miyam na Home Minister bu su thagal naramba yai. Kokaitel 360 gi atopa update amada handak marakti pipe natana rocket khara yaur e fabada. Such operation and area domination were conducted by security forces in the fringe and vulnerable areas of Hill and Valley districts. During the search operation, the following items were recovered. 1 number of rocket approx 5.5 feet, 1 number of rocket approx 3 feet, 1 number of large size country-made mortar, 2 numbers of medium-sized country-made mortar, 4 numbers of mortar bomb country-made, 2 numbers of pistol with magazine, 9 numbers of 5 live ammunition rounds, 1 number of single barrel rifle, explosive grenade to 6.3 kg, Cortex 17 meter fuse 9 meter by Manipur Police and Army from Mobom to Sampur district. Mathangi asina pandam paukse digi lokhat jaraga Aam Aadmi Party na hangli lengak na matam sana Kuki militant sing sanglakpa karigi thingba ngamdribano. Ihau laktringaida Manipur gi issue athubada loisinaba center na hodau Biswana thingnam. Lengak na matam sana Kuki militant sing sanglakpa thingba ngamdriba karigino khangba ngambagi pangkai henkrabadi miyam laksinba wagani ihau laktringaida Manipur gi issue asi athubada loisinaba center na hodau haina Aam Aadmi Party AAP Manipur gi activity coordinator Biswana thingnam na phongdorakli. Manipur Press Club ta ngasi paumi singi unaba amada mahak na hai Security Advisor Kuldeep Singhana Myanmar rom dagi train tawrba Kuki militant chamapan rom Manipur da changsilakre masigi damak section thorang lokhatle haina ngarang media da phongdokkiba laikre adubu center amadi state lengak na Kuki militant sing asi Manipur da changlaktanaba matam chana thingba ngamdriba asi karigino leibak asigi armed force ki makok thongba official kharana Manipur gi issue asigi matang da phongdoklakiba wafam sing ka henmalle minamba ngangbagi pangkai lei haiba sisu khangjinba chungani Manipur gi miyambu namthaduna thamgani haibagi wakhal thadokpiro state asida thokliba issue asi matau karamna oirakpano haiba ngasi gi miyamna su munna khanglabani haiki mahakna makata na hai security force na tampakta section thorang lokhalakliba asigumba singi mafam singda lokhatriba karigino India na kanglup amabu atamna muthatnaba landa hanbagi mawong thawong sing matam kuiraga mayek sengba hengalakli center na ngasi phawba Manipur gi sahi helaba irang asi loisinaba mapung phaba wafam thamdana leiba asimak laibak thibani Union Home Minister na kanglup ani gi miyoi singa unaduna Manipur gi issue asi loisinaba honari haiba wafam hek thambaga national media da Kuki taba mafam singda fencing kha khiroi haiba wafam viral oirakpa asimak laibak thibani lamdam asigi misam miyambu charang na handuna thambagi mawong asi yaningde khangba ngambagi pangkai lan khrabadi miyam laksin naba honabada center amadi state lengak awaba mayok nagani haibasi khangba chumgani miyamgi ihau laktringaida issue
asi loisinaba center no honau haiki loinana America da pangthokiba International Joe People's Conference ta Mizoram gi Chief Minister na Southeast Asia da leiriba Chin Kuki Jogi miyoi sing punsinduna makoi khaki oiba leibak ama semgani haina fongna warol thamkiba viral oirakle adubu leibak asigi constitution na piriba Kanglon sing mapung phana chalai dabagum wafam asigi matang da action lodana thamli asigumba michang mikhai naiba India na sanariba divide and rules policy asi loisinma matam oire hainasu mahakna makha tana phongdoki atopa paw amada sirkana sinduna National Repentance Day pangthokre pre-merger political status ta hanjilabada ta thokliba issue singi aroiba waroisin lakani Somarendro Thoksom India gi makhada mikha ponba leingak leirubudagi isagi political status leijaduduna identity crisis ki wahang kaya laklibani pre-merger political status ta hanjinba ngamlaba matamda thokliba issue singi aroiba waroisin ama lakani haina Coalition for Indigenous Rights Campaign Manipur Sirka gi President Somarendra Thoksom na phongdokre wafam asi Sirka na sinduna Kwakaitel mayai koibi da leiba Millennium Institute of Sciences ta ngasi pangthokkiba National Repentance Day gi thoramda mahak na phongdokkibani Maharaj Bodhachandrabu Silong da kauduna kumjan 1949 gi September 21 da Dominant of India gi aronba khujil thorangna Nongmai Chindonda Manipurbu India da namtin tinhan khiba numit ka mari leinana pangthokkiba thoram aduda Somarendro na phongdokkibada India gi makhada mikha ponba leingak ama leirubadagi isana isagi lam ngaksaba ngamjadaduna political status leitabana identity crisis ki wahang kaya laklibani aikhoi isana isagi nat amadi chatnabi kaukselakpugum tawri ifurup kanba haibasi aikhoi khudingmakki lawphadraba thodang oigadabani aikhoi gi khunai asida anauba revolution ama puraknaba nahasing amade maheroi sengna thodang lawgadabani ngasi sirkana sinduna National Repentance Day haina pangthokliba ase Manipur na ningtamba mangkibadagi kayamuk yamna lamdam sida political status honglakhibage haibadu aikhoi punna nainaba changi India na Manipur bu nampuda sahi tawankrabagi matungda hiram khudimakta issue kaya ama thoklaknabagi machak oirakhi hairi Mahakna makha taraduna India da namtin tinan khibadagi Manipur da ngasidi mitop miyan cha singi achauba issue sing human right violations ki yauna isagi ngamkhai ngaktuna thamba ngamlaktaduna kanglup masel gi marakta divide and rule policy sinaduna India na amaga nungsinadana ba hu kamsilli maram aduna matam kaya gi mamangdagi sirkana phongdoklaktuna su laklaba pre-merger political rights hanjinba ngamlaba matamdada thokliba issue singi waroisin ama soidana lakani Kumjan 1949 gi September 21 da namduna sahi lawdringaida Kumjan 1947 gi August 11 da Dominant of India amadi Manipur gi marakta tawnakiba Instrument of Accession da yumpham oiraga pre-merger political status pigadabani haina sirkana phongdoktuna lagli maramdi accession asida yauriba British na Manipur amadi India thadokuna chatkrabasu lehaugadaba India amadi Manipur ani gi matangda mayak sengna pallibadi defense communication external affairs ki subject ahum asi India na pairbasu lemhoriba leibak kanglon ngakpadi Manipur na masana maromdom ngaksagadabani maram aduna Manipur masagi internal autonomy lengdana leifam thoi hainasu Somarendro na phongdoki Tauram aduda saruk yaraduna Sirka gi Vice President Longjam Ratan na phongdokkibada haukiba puwari ningsingbana tungda lakadaba asanba lambi ama soidana uba ngamgani puwari masak khangna tungda lakadaba singidamak karigumba thabak pangthok lamba haibase aikhoi khudingmaki lengphadraba thodangni Manipur haibasi masa maromdomgi lengaklon amadi khunairol kaidana leijaraklaba leibak amakhakni adubu ngasidi India da namtin tinkibadagi masana warep lawjaba ngamdaba hiram khudimakta mikha ponba phibam ama oiraklibani haiki ngasigi thoram aduda herikon gi president yumkhaibam surjit yauna tongan ba miyoi kaya su saruk yaki